ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯝꯁꯤꯟꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯁꯅꯥꯇꯣꯝꯕꯤ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯆꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯍꯧꯕꯅ ꯆꯥꯕ ꯊꯛꯄꯁꯨ ꯆꯥꯅꯤꯡꯂꯒꯅ ꯆꯥꯏ, ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯃꯇꯣꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯗꯨ ꯃꯁꯨ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯁꯨ ꯅꯨꯄꯥꯕꯨ ꯍꯥꯟꯅ ꯀꯧꯏ꯫ "ꯕꯨꯕꯣꯛꯀꯤ ꯏꯁꯨꯊꯣꯏꯕ, ꯕꯨꯕꯣꯛ ꯂꯥꯛꯂꯦ, ꯕꯨꯕꯣꯛꯅ ꯅꯪꯒꯤ ꯉꯥꯃꯣꯛ ꯂꯩꯔꯦ ꯏꯁꯨꯊꯣꯏꯕ" ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯆꯥꯛꯈꯨꯝꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯣꯏꯕ ꯃꯄꯥꯜꯗ ꯃꯕꯣꯛꯀꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯍꯩꯁ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯦꯛꯇ ꯃꯄꯥꯜꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯊꯕꯥꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯉꯁꯤꯗꯤ ꯑꯣꯏꯔꯕꯅꯤ꯫ "ꯏꯁꯨꯒꯤꯅꯦ, ꯕꯨꯕꯣꯛꯅ ꯉꯥꯃꯣꯛ ꯂꯩꯔꯛꯏꯅꯦ, ꯁꯦꯁꯤ ꯆꯥꯔꯣꯁꯤ, ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ." ꯊꯣꯏꯕ ꯍꯔꯥꯎꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯍꯥꯏ, "ꯏꯁꯨꯕꯨ ꯅꯤꯡꯉꯥꯏ ꯇꯧꯕ꯭ꯔꯅꯦ?" ꯊꯕꯥꯅ ꯈꯨꯝꯂꯛꯏ, "ꯀꯔꯤꯅꯣ ꯈꯪꯗꯅ ꯌꯥꯝꯅ ꯇꯧꯔꯝꯕꯅꯤ꯫ ꯏꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯊꯣꯛꯈ꯭ꯔꯤꯅꯤ꯫ ꯏꯁꯨꯊꯣꯏꯕꯕꯨ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ? ꯏꯁꯨꯊꯣꯏꯕ, ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦꯀꯣ, ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯆꯥꯔꯣ ꯆꯥꯔꯣ, ꯑꯆꯥꯄꯣꯠꯇꯣ ꯍꯥꯎꯅ ꯆꯥꯔꯣ." ꯃꯈꯨꯠꯇ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨ ꯊꯝꯗꯨꯅ, "ꯉꯥ ꯑꯌꯥꯏꯕ ꯈꯔ ꯌꯥꯎꯕꯅꯤ, ꯉꯥꯔꯧ ꯑꯣꯏꯅ ꯆꯥꯅꯕ." "ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯅꯣ?" "ꯀꯣꯕꯤ ꯃꯅꯥ ꯈꯔ ꯂꯩꯌꯦꯅ ꯏꯔꯣꯟꯒꯦꯅ ꯐꯨꯠꯂꯤꯌꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯏꯕꯦꯝꯃ, ꯏꯃꯥꯕꯨ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯉꯤꯅꯦ." ꯊꯕ ꯃꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯈꯨꯝꯗꯦ꯫ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯆꯥꯛꯂꯤꯕꯁꯤꯡꯗꯣ ꯃꯈꯨꯠꯇꯨꯅ ꯏꯟꯁꯤꯜꯂꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯅꯤ? ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅꯒ ꯃꯤꯅꯣꯛ ꯆꯥꯎꯕꯅꯤ꯫ ꯅꯃꯥ ꯅꯆꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯃꯤꯅ ꯋꯥ ꯉꯥꯡꯅꯅꯕꯅꯤ." "ꯏꯃꯥ, ꯃꯁꯤꯕꯨ ꯑꯩꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯕꯣ? ꯅꯨꯄꯤꯒꯤ ꯃꯄꯣ ꯑꯁꯤꯕꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯦꯛ ꯍꯣꯡꯈ꯭ꯔꯕꯗꯤ ꯃꯄꯥꯝ ꯂꯝꯗꯝꯒ ꯃꯔꯤ ꯄꯨꯡꯇꯠ ꯇꯠꯅꯔꯕꯣ? ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯏꯆꯥ ꯑꯁꯤꯒ ꯀꯗꯥꯏꯗ ꯆꯠꯇꯨꯅ ꯂꯩꯔꯨꯁꯨ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯅꯁꯨꯒ ꯑꯩꯒꯁꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯋꯥꯐꯝ ꯑꯁꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ, "ꯅꯪꯕꯨ ꯏꯃꯥꯅ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦꯌꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯄꯤꯛꯂꯤꯕ ꯅꯆꯥ ꯑꯁꯤꯒꯤꯁꯨ ꯈꯟꯗꯕ ꯌꯥꯔꯣꯏ꯫ ꯍꯌꯦꯡ ꯃꯥꯅ ꯆꯥꯎꯔꯛꯂꯒ ꯀꯔꯤ ꯑꯣꯏꯅꯤ? ꯑꯩ ꯃꯃꯥ ꯑꯃꯅꯤ ꯏꯃꯥ꯫ ꯄꯨꯝꯅꯃꯛꯇꯣ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯃꯇꯝ ꯌꯥꯎꯔꯛꯀꯅꯤꯅꯦ ꯅꯪꯕꯣ꯫ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯑꯩꯅ ꯊꯕꯣꯝ 10 ꯅꯥꯎꯄꯨꯗꯅ ꯄꯨꯖꯈꯤꯕ ꯏꯆꯥ꯫ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯏꯟꯒꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ, ꯌꯨꯝ ꯑꯁꯤꯗ ꯅꯃꯥ ꯅꯆꯥꯕꯨ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯈꯟꯕꯗ ꯏꯃꯥ ꯋꯥꯏꯅꯦ꯫ ꯏꯃꯥ, ꯅꯆꯥꯒꯤꯗꯃꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ꯫ ꯏꯃꯥ ꯏꯆꯥ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯏꯆꯥꯕꯨ ꯌꯦꯡꯗꯨꯅ ꯃꯤꯅ ꯐꯅ ꯊꯤꯅ ꯅꯣꯛꯅꯕꯤꯔꯕꯁꯨ ꯏꯃꯥ, ꯃꯗꯨꯒꯤ ꯃꯩꯆꯥꯛ ꯄꯨꯝꯕꯗꯣ ꯑꯩ ꯈꯥꯡꯂꯒꯦ꯫ ꯏꯃꯥ ꯏꯆꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯕꯤꯌꯨꯅꯦ ꯏꯃꯥ." ꯃꯆꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯒꯨꯝꯅ ꯀꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯈꯜꯂꯤꯕ ꯅꯤꯡꯂꯤꯕ ꯑꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯕ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯈꯪꯕꯅ ꯋꯥꯐꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏ, "ꯇꯨꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯍꯥꯏ ꯋꯥꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ꯫ ꯀꯔꯤ ꯀꯥꯏꯒꯦ ꯃꯁꯤꯕꯣ? ꯃꯥꯅ ꯍꯦꯛꯇ ꯃꯅꯤꯡ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯀꯔꯤꯁꯨ ꯂꯩꯇꯕ꯭ꯔꯣ? ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯕ ꯇꯥꯔꯦꯗꯅ." "ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯀꯅꯥꯅꯣ ꯃꯥ ꯍꯥꯏꯔꯤꯕꯁꯦ? ꯅꯤꯡꯊꯦꯝꯕꯅꯤ ꯀꯩꯅꯣ꯫ ꯃꯥꯒ ꯋꯥꯔꯤ ꯁꯥꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯊꯦꯝꯕ ꯍꯥꯏꯕ ꯃꯤꯁꯛ ꯑꯃ ꯊꯦꯡꯅꯔꯛꯇꯦ꯫ ꯅꯤꯡꯊꯦꯝꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯏꯃꯥ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯅꯄꯨꯔꯣꯏꯕ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ?" "ꯏꯃꯥ, ꯋꯥꯐꯝꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯄꯜꯂꯅꯨ ꯀꯩꯗꯧꯒꯦ? ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛ ꯈꯪꯗꯦ꯫
ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯑꯗꯨꯒ ꯏꯃꯥ ꯅꯆꯥ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯅꯦ ꯄꯦꯟꯗꯕꯅ ꯍꯦꯟꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯛꯏ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯠꯇꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯗ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪꯕꯨ ꯅꯨꯄꯥ ꯁꯤꯈ꯭ꯔꯕ ꯅꯨꯄꯤꯔꯣ ꯁꯤꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯥ ꯁꯤꯈ꯭ꯔꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕ ꯍꯧꯔꯝꯂꯕ ꯃꯍꯥꯛ ꯑꯗꯣ ꯈꯥꯡꯕꯨꯊꯛꯇ ꯁꯤꯈ꯭ꯔꯦ ꯃꯍꯥꯛꯒ ꯑꯩꯒ ꯂꯥꯞꯅꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯏꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯍꯩ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯏꯆꯥꯅ ꯀꯩꯗꯧꯕꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯧꯕ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯕ ꯍꯤꯡꯂꯤꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯆꯥ ꯑꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯦ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯦ ꯏꯕꯦꯝꯃ ꯊꯕꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯁꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯉꯁꯤꯗꯤ ꯑꯁꯤ ꯌꯧꯅ ꯀꯜꯍꯟꯕꯅꯤ ꯃꯍꯥꯛ ꯈꯥꯡꯂꯤ ꯆꯩꯅꯥ ꯄꯨꯝꯕ ꯈꯥꯡꯂꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯐꯪꯂꯤꯕ ꯃꯩꯁꯥꯛ ꯄꯨꯝꯅꯃꯛꯇꯣ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯤ ꯃꯤꯡꯊꯣꯜ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯂꯦꯜꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯑꯗꯨꯝ ꯈꯜꯂꯤ ꯁꯅꯥꯇꯣꯝꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯐꯝꯊꯩ ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯖꯩ ꯑꯁꯨꯝꯅ ꯃꯥꯅ ꯁꯤ ꯈꯥꯡꯗꯨꯅ ꯂꯩꯕꯅ ꯌꯥꯒꯗ꯭ꯔꯥ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯖꯩꯅꯦ ꯑꯗꯨꯒ ꯃꯥꯁꯨ ꯍꯥꯞꯃꯜꯂꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯇꯣꯝꯕꯤ ꯀꯩꯊꯦꯜ ꯆꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ ꯍꯩ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨ ꯅꯪꯅ ꯑꯉꯥꯡꯗ ꯐꯨꯕꯗꯣ ꯇꯧꯅꯨꯀꯣ ꯏꯃꯥ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯩꯍꯧꯏ ꯀꯔꯝꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥꯝ ꯂꯝꯗꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯅꯤꯡꯒꯅꯤ ꯃꯤꯅꯣꯛ ꯆꯥꯎꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯈꯣꯏꯒꯨꯝꯕ ꯕꯤꯗꯣꯜꯂꯕꯤ ꯊꯋꯥꯏ ꯀꯌꯥꯕꯨ ꯎꯔꯒ ꯌꯦꯡꯂꯒ ꯅꯣꯛꯅꯒꯗꯕꯒꯤ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯃꯈꯣꯏꯒꯨꯝꯕ ꯑꯁꯤꯅ ꯕꯤꯗꯣꯜꯂꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯏꯇꯠ ꯇꯠꯇꯅ ꯊꯨꯒꯥꯏꯕꯤ ꯊꯕꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯇꯨꯝꯍꯜꯂꯝꯂꯒ ꯐꯤꯔꯣꯜ ꯈꯔ ꯁꯨꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯁꯨꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯆꯥꯏꯕꯤ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯠ ꯐꯥꯎꯖꯤꯜꯂꯛꯏ ꯆꯥꯏꯕꯤꯅ ꯀꯧꯏ ꯊꯕꯥ ꯅꯪ ꯐꯤ ꯁꯨꯔꯤꯔꯣ ꯑꯥꯎ ꯏꯅꯝꯃ ꯂꯩꯔꯤꯕ ꯙꯥꯔꯤ ꯑꯗꯨ ꯇꯝꯅ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯒ ꯆꯥꯛꯄꯨ ꯆꯥꯔꯕꯣ ꯅꯪꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯏꯅꯝꯃꯗꯤ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯑꯦ ꯊꯦꯡꯉꯤꯗ ꯀꯩꯅꯣ ꯅꯪꯕꯣ ꯂꯣꯏꯕꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯦꯗ ꯉꯟꯕꯁꯤꯗ ꯆꯥꯅꯤꯡꯗꯦꯅ ꯆꯥꯗꯕ ꯑꯣ ꯑꯗꯣ ꯏꯅꯝꯃꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯁꯨꯝ ꯍꯪꯅꯤꯡꯗꯅ ꯂꯩꯕ ꯁꯨꯝ ꯈꯪꯅꯤꯡ ꯇꯧꯕꯅꯤꯗ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯅꯨ ꯁꯨꯝꯗꯧꯕ ꯅꯪꯅ ꯑꯃꯨꯛ ꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯊꯕꯥ ꯈꯪꯏ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯈꯨꯝꯗꯣꯛꯏ ꯏꯅꯝꯃ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯂꯦꯜꯂꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯁꯤꯕꯨ ꯊꯕꯥ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯠꯅꯕꯤ ꯑꯃ ꯂꯩꯗꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯆꯠꯅꯕꯤ ꯑꯃ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯂꯥꯏꯕꯛ ꯊꯤꯈꯤꯕꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯟꯅꯐꯝ ꯌꯨꯝꯐꯝ ꯑꯗꯨꯗ ꯂꯩꯇꯕꯗꯣ ꯑꯗꯨꯅꯤ ꯏꯅꯝꯃ ꯉꯥꯡꯅ ꯊꯣꯛꯏ ꯆꯥꯏꯕꯤ ꯃꯥꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯑꯗꯨꯒ ꯏꯋꯣꯟ ꯑꯣꯟꯅꯩ ꯑꯃꯨꯛ ꯍꯪꯉꯤ ꯀꯩꯅꯣꯗ ꯅꯪꯅ ꯂꯨꯈ꯭ꯔꯥꯕꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯗꯤ ꯂꯩꯔꯤ ꯍꯥꯏꯅ ꯇꯥꯏꯗ ꯃꯥꯕꯨ ꯍꯤꯡꯂꯤꯕ꯭ꯔꯅꯦ ꯏꯅꯝꯃ ꯍꯤꯡꯉꯤ ꯀꯩꯅꯣ ꯃꯤꯅꯁꯨ ꯍꯥꯏ ꯃꯥꯕꯨ ꯍꯤꯡꯂꯤꯕ ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯍꯤꯡꯂꯤꯕ ꯏꯅꯝꯃ ꯑꯩꯒꯤ ꯏꯐꯝꯗꯒꯤꯗꯤ ꯃꯍꯥꯛꯇꯣ ꯁꯤꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯏꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯦ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯑꯁ ꯅꯪꯒꯤ ꯋꯥꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯖꯩꯗ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕ ꯇꯥꯔꯤꯅꯦ ꯃꯈꯣꯏ ꯂꯣꯏꯅꯒꯤ ꯋꯥ ꯍꯥꯏꯕ ꯅꯠꯆꯗꯦ ꯏꯅꯝꯃ ꯃꯁꯤꯗꯤ ꯑꯩꯒꯤꯗ ꯑꯣꯏꯕ ꯋꯥꯅꯤ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅ ꯅꯪꯗꯤ ꯅꯪꯅ ꯁꯤꯗ ꯅꯆꯥ ꯑꯁꯤꯒ ꯍꯜꯂꯛꯇꯨꯅ ꯂꯩꯕꯒꯤ ꯃꯔꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ ꯀꯣꯛꯀ ꯉꯥꯎꯏ ꯇꯧꯖꯩꯁꯦ ꯑꯩ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤꯗ ꯏꯅꯝꯃ ꯃꯁꯤꯗ ꯐꯝꯂꯝꯕ ꯆꯥꯏꯕꯤꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯍꯥꯎ ꯍꯥꯎꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣ ꯅꯪ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯕꯗꯣ ꯇꯥꯒꯦ ꯍꯥꯏꯅ ꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯁꯦ ꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯤꯅꯤ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯕꯗꯣ ꯅꯆꯤꯜ ꯑꯗꯨꯗꯒꯤ ꯇꯥꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯃꯤꯁꯤꯡꯁꯦ ꯃꯑꯣꯡꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯃꯈꯣꯡ ꯊꯥꯡꯈ꯭ꯔꯦ ꯊꯥꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇꯅ ꯂꯩꯍꯧꯏ ꯃꯁꯤꯅꯤꯀꯣ
ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯍꯥꯏꯕꯗꯣ ꯑꯁꯤꯒꯨꯝꯕ ꯈꯨꯔꯕ ꯃꯤꯠꯌꯦꯡꯅ ꯊꯜꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯀꯣ ꯑꯗꯨꯕꯨꯗꯤ ꯑꯁꯤꯒꯨꯝꯕ ꯆꯩꯅꯥ ꯑꯁꯦ ꯃꯈꯣꯏꯅ ꯐꯪꯗꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯑꯩ ꯁꯥꯎꯗꯦ ꯆꯩꯅꯥ ꯑꯁꯤꯃꯛꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯐꯪꯗꯕ ꯑꯣꯏꯁꯅꯨ ꯑꯩ ꯄꯨꯝꯅꯃꯛ ꯈꯥꯡꯒꯦ ꯑꯐꯕ ꯋꯥꯈꯜꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯁꯥꯒꯣꯟꯅꯔꯤ ꯃꯤꯅ ꯃꯉꯣꯟꯗ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯕꯁꯨ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯔꯕꯁꯨ ꯃꯗꯨ ꯄꯨꯝꯕ ꯃꯈꯣꯏꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯗꯨꯒꯤ ꯃꯁꯛ ꯈꯪꯗꯕꯅ ꯍꯥꯏꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯑꯣꯏꯅ ꯂꯩꯖꯩ ꯀꯩꯊꯦꯜꯗꯅꯤ ꯁꯅꯥꯇꯣꯝꯕꯤꯒ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯂꯤꯕ ꯏꯕꯦꯇꯣꯝꯕꯤꯅ ꯁꯅꯥꯇꯣꯝꯕꯤ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯤ ꯍꯥꯏꯅꯔꯤꯒꯦ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤꯁꯦ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯁꯤꯈꯥꯡ ꯈꯥꯡꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯑꯗꯨꯝꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯕ ꯌꯥꯕꯒꯤ ꯃꯇꯝꯂꯣ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯏ ꯃꯥꯒꯤ ꯂꯤꯆꯠ ꯑꯃ ꯂꯩꯌꯦ ꯃꯥꯗꯕꯨ ꯍꯦꯛ ꯅꯤꯡꯈ꯭ꯔꯕꯗꯤꯅꯦ ꯃꯩ ꯏꯁꯤꯡ ꯆꯪꯗꯕ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗ ꯃꯥ ꯍꯧꯖꯤꯛ ꯃꯆꯥ ꯑꯃ ꯌꯥꯎꯔꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯍꯣꯡꯗꯣꯛꯄ ꯇꯥꯏ ꯍꯥꯏꯔꯤꯕꯅꯤ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯗ ꯍꯥꯏꯔꯨꯔꯒ ꯉꯥꯡꯗ ꯉꯥꯡꯂꯨꯔꯒ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯈꯨꯝꯂꯛꯇꯣꯏꯕ ꯍꯦꯔꯥ ꯃꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯕ ꯑꯃꯗꯧꯅ ꯃꯥꯕꯨ ꯀꯅꯥꯅ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒꯦ ꯅꯤꯡꯊꯦꯝꯕ ꯍꯤꯡꯂꯤꯅ ꯍꯣ ꯑꯩꯅꯁꯨ ꯍꯥꯏꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯕ ꯍꯤꯡꯂꯤꯌꯦꯅ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯁꯤꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯑꯁꯤꯅꯤ ꯑꯆꯥ ꯇꯨꯀꯠꯆꯗ꯭ꯔꯥ ꯃꯥꯅꯦ ꯅꯣꯡꯃ ꯑꯩ ꯂꯥꯛꯂꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ ꯐꯥꯒꯤꯁꯨ ꯅꯠꯇꯦ ꯏꯆꯦ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯌꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯄꯨꯟꯅ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯁꯤ ꯃꯥꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯋꯥꯈꯜ ꯑꯁꯤ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯍꯣꯡꯗꯣꯛꯍꯟꯅꯕ ꯇꯧꯁꯤ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯁꯣꯏꯗꯅ ꯂꯥꯛꯈꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯕꯅ ꯁꯤꯗ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯔꯕꯁꯨ ꯆꯠꯂꯒ ꯋꯥꯗꯣ ꯉꯥꯡꯅꯒꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯏꯆꯥꯅꯨꯄꯤꯅ ꯑꯗꯨꯝ ꯈꯥꯝꯕ ꯃꯥꯅ ꯌꯥꯗꯕ ꯁꯤꯅꯤꯁꯦ ꯂꯨꯔꯤꯕꯁꯦ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯊꯕꯥꯁꯦ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯩꯅꯤ ꯑꯁꯤꯅꯤ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯈꯖꯤꯛ ꯋꯥ ꯃꯈꯥ ꯇꯥꯅꯒ ꯍꯥꯏꯔꯨꯔꯒꯅ ꯃꯃꯥ ꯃꯆꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯕ ꯈꯪꯗꯦ ꯏꯆꯦ ꯏꯆꯥ ꯑꯣꯏꯔꯨꯕꯅ ꯂꯪꯊꯣꯛꯄꯁꯨ ꯌꯥꯗꯦ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯋꯥꯁꯨ ꯀꯟꯅ ꯉꯥꯡꯂꯨꯕ ꯌꯥꯗꯦ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕ ꯑꯣꯏꯍꯧꯅꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤ ꯃꯥꯅ ꯍꯥꯏꯕ ꯈꯛꯇ ꯇꯥꯗꯨꯅ ꯏꯟꯗꯨꯅ ꯂꯩꯕꯗꯤ ꯈꯛ ꯌꯥꯔꯣꯏꯀꯣ ꯃꯉꯣꯟꯗ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯒꯅ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯏ ꯃꯆꯥꯁꯨ ꯌꯥꯎꯔꯕ ꯃꯥꯅ ꯍꯦꯛꯇ ꯃꯅꯤꯡ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯥꯕꯨ ꯋꯥꯔꯛꯄꯤꯅꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯆꯞ ꯆꯥꯅ ꯋꯥ ꯑꯃ ꯉꯥꯡꯅꯕ ꯃꯊꯧ ꯇꯥꯏꯀꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯏꯆꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯩ ꯊꯕꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯄꯒꯤꯅꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯏꯁꯨꯕ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯏꯃꯥ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯆꯥꯊꯣꯛꯑꯁꯤ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯁꯅꯥꯇꯣꯝꯕꯤꯅ ꯇꯞꯅ ꯍꯥꯏ ꯄꯦꯃꯥ ꯏꯃꯥ ꯑꯃꯨꯛꯇ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤ ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯛꯍꯨꯛꯀꯦ ꯇꯧꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯏꯃꯥ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯧꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯧꯔꯤꯕꯒꯦ ꯑꯩꯕꯨ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯖꯕꯒꯦ ꯍꯩ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯇꯅ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯩꯗꯤ ꯍꯥꯏꯖꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯋꯥꯀꯠꯄ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ ꯋꯥꯀꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯥꯅ ꯃꯁꯛ ꯈꯪꯖꯗ꯭ꯔꯕꯅꯤꯅ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯗꯨꯅ ꯇꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤꯅꯦ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕ ꯏꯃꯥ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯅ ꯍꯣꯡꯒꯦ ꯍꯥꯏꯅ ꯍꯣꯡꯈ꯭ꯔꯕꯗ ꯀꯨꯝꯒꯤ ꯑꯉꯥꯎꯕ ꯅꯣꯡꯂꯩ ꯂꯤꯁꯤꯡꯅ ꯍꯨꯝꯁꯅꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯈꯛ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯃꯥ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯤꯗꯅ ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ ꯃꯥꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯒꯕꯨ ꯑꯁꯨꯝꯅ ꯇꯧꯈꯤꯒꯗ꯭ꯔꯥ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕꯒꯤꯅꯤ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯑꯁꯨꯝꯅ ꯂꯦꯜꯂꯤꯕꯁꯦ ꯄꯦꯃꯥ ꯅꯪꯁꯨ ꯈꯤꯇꯪꯗꯤ ꯐꯥꯊꯕ ꯌꯥꯏꯅ ꯅꯪꯁꯤ ꯅꯨꯄꯤꯅꯤꯅꯦ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯀꯣꯟꯅꯊꯪꯗ ꯃꯔꯥꯏꯕꯛ ꯊꯤꯍꯧꯕꯗꯤ ꯅꯨꯄꯤꯗꯅꯤꯀꯣ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯆꯠꯅꯕꯤꯗ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯟꯅ ꯊꯝꯕꯤꯔꯤꯕ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ
ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯕ ꯍꯥꯏꯕ ꯑꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯗꯨꯃꯛ ꯅꯠꯇꯦꯗꯅ ꯃꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯇꯣꯝꯇ ꯍꯤꯡꯕꯒꯤ ꯐꯤꯔꯦꯞ ꯂꯦꯞꯂꯤꯕꯗꯤ ꯏꯃꯥ ꯑꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯦ ꯅꯆꯥ ꯑꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯀꯩꯗꯧꯒꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯏꯪꯅ ꯑꯃꯨꯛꯇ ꯂꯩꯒꯦ ꯀꯩꯗꯧꯒꯦ ꯃꯥꯒꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯊꯃꯣꯏꯅ ꯑꯗꯨ ꯌꯧꯅ ꯀꯟꯅꯤ ꯍꯥꯏꯅ ꯀꯟꯈ꯭ꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯄꯦꯠꯊꯒꯅꯤ ꯀꯟꯅꯤ ꯑꯩꯁꯨ ꯀꯟꯅꯤ ꯅꯨꯄꯥ ꯃꯈꯣꯏꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅ ꯍꯦꯟꯅ ꯀꯜꯂꯦ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯗ ꯃꯌꯦꯛ ꯁꯦꯡꯅ ꯑꯩ ꯎꯠꯂꯝꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯆꯥꯗꯕꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯃꯍꯥꯛꯁꯨ ꯆꯥꯛ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤꯗ ꯈꯟꯕꯗ ꯃꯍꯥꯛ ꯋꯥꯏ ꯅꯣꯡꯃ ꯑꯃꯁꯨ ꯃꯆꯦ ꯂꯩ ꯃꯍꯟꯒ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ ꯃꯥꯅ ꯌꯥꯗꯕ ꯑꯁꯤꯗ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯋꯥꯔꯤ ꯇꯧꯔꯤꯕꯁꯤ ꯏꯆꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯔꯤꯅꯣ ꯑꯃ ꯂꯩꯈꯥꯏ ꯇꯥꯅꯕ ꯍꯣꯠꯅꯕꯗꯤ ꯐꯩꯗꯅ ꯑꯗꯨꯅꯤꯅꯦ ꯂꯨꯔꯤꯕꯁꯦ ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯃꯥꯅ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯥ ꯇꯥꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯪ ꯃꯃꯥꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯐꯅꯕ ꯁꯤꯟꯕ ꯇꯥꯏ ꯑꯩꯅ ꯇꯧꯗꯣꯏꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯏꯆꯦ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯛꯇꯦ ꯀꯅꯥꯃꯠꯇꯅ ꯍꯥꯏꯔꯛꯇꯦ ꯏꯆꯥ ꯑꯁꯤꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯊꯥ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯃꯈꯣꯏꯔꯣꯝꯒꯤ ꯃꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯂꯩꯔꯝꯕ ꯃꯃꯧ ꯅꯨꯄꯤ ꯑꯃꯅ ꯆꯠꯈ꯭ꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏꯁꯨꯅꯦ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯃꯟꯗꯦ ꯂꯥꯟꯕꯁꯨ ꯃꯈꯣꯏꯅ ꯂꯥꯟꯕꯅꯤ ꯃꯈꯣꯏꯅ ꯑꯗꯨ ꯈꯪꯂꯒꯕꯨ ꯋꯥ ꯑꯁꯤ ꯌꯧꯅ ꯁꯥꯡꯊꯔꯝꯈꯤꯒꯗ꯭ꯔꯥ ꯂꯩꯔꯝꯕ ꯃꯧ ꯑꯃꯅ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯐꯅ ꯃꯔꯝ ꯆꯥꯒꯦꯔ ꯆꯥꯔꯣꯏꯔ ꯃꯈꯣꯏꯔꯣꯝꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯍꯥꯟꯅ ꯀꯧꯔꯒꯗꯕ ꯅꯠꯇ꯭ꯔ ꯏꯆꯦ ꯃꯥꯅꯦ ꯃꯈꯣꯏꯅ ꯍꯥꯟꯅ ꯀꯧꯔꯒꯗꯕꯅꯤ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯆꯠꯂꯣꯏ ꯍꯥꯏꯅ ꯆꯠꯈꯤꯗꯕꯅ ꯋꯥ ꯃꯈꯜ ꯑꯃꯅꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯄꯪꯁꯤꯟꯅꯔꯤꯕ ꯏꯕꯦꯝꯃ ꯍꯧꯖꯤꯛꯅꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯈꯛ ꯆꯨꯝꯗꯦ ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯆꯠꯇꯨꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯂꯨꯕ ꯌꯥꯏ ꯀꯔꯤꯒꯤ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯂꯩꯊꯣꯛꯄ ꯊꯕꯛ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯣ ꯏꯆꯦ ꯁꯨꯝꯗꯧꯔꯁꯤ ꯍꯌꯦꯡꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯁꯤ ꯑꯗꯨꯒ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯔꯨꯁꯤ ꯍꯣꯏ ꯆꯠꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯁꯨ ꯈꯪꯍꯟꯕ ꯐꯩ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯃꯈꯣꯏꯕꯨꯅꯦ ꯆꯞ ꯆꯥꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯁꯤ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯪꯅꯦ ꯅꯆꯥꯅꯨꯄꯤꯗꯗꯤ ꯈꯛ ꯍꯥꯏꯔꯨꯅꯨ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯌꯥꯗꯕꯅꯤꯅꯅꯦ ꯈꯛꯁꯨ ꯌꯥꯔꯛꯂꯣꯏ ꯍꯣꯏ ꯏꯆꯦ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯑꯗꯨꯝ ꯅꯪ ꯂꯥꯛꯎꯀꯣ ꯏꯆꯦ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯒꯦ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯅꯥꯇꯣꯝꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯆꯥꯒ ꯃꯁꯨꯒ ꯂꯩꯔꯝꯃꯤ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯏꯃꯨꯡꯗ ꯆꯪꯉꯤ ꯊꯕꯛ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯈꯤꯕꯅ ꯃꯥꯅ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯗꯕꯅꯤ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯄꯗ ꯀꯔꯝꯅ ꯂꯩꯕ ꯉꯝꯒꯅꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯁꯅꯥꯇꯣꯝꯕꯤ ꯉꯁꯥꯏꯗꯒꯤ ꯋꯥ ꯏꯉꯥꯡ ꯉꯥꯡꯗꯦ ꯊꯕꯥꯁꯨ ꯃꯃꯥꯒꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯗꯨ ꯈꯪꯗꯕ ꯅꯠꯇꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯃꯃꯥꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯉꯤ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯆꯥꯛ ꯂꯣꯏꯔꯦ ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯁꯨꯕꯨ ꯆꯥꯛ ꯏꯟꯈ꯭ꯔꯕꯣ ꯈꯔ ꯆꯥꯈ꯭ꯔꯦ ꯏꯃꯥ ꯐꯔꯦ ꯅꯪꯁꯨꯅꯦ ꯈꯔ ꯆꯥꯊꯣꯛ ꯊꯥꯕ ꯃꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯃꯆꯦꯠ ꯑꯃꯗꯤ ꯈꯪꯕ ꯉꯝꯂꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯅꯆꯥ ꯑꯁꯤꯕꯨ ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯝꯀꯦꯠꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯅꯦ ꯏꯕꯦꯝꯃ ꯏꯃꯥ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯍꯤꯞꯂꯝꯕꯗꯨ ꯍꯧꯒꯠꯂꯛꯏ ꯊꯕꯥꯅ ꯀꯞꯂꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄꯗ ꯀꯔꯝꯕ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯅꯆꯥ ꯉꯝꯗꯦ ꯑꯩꯅ ꯃꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈꯤꯗꯨꯅ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯏꯃꯥ ꯅꯆꯥꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ ꯀꯞꯀꯅꯨ ꯏꯃꯥ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯪꯅ ꯂꯦꯟꯒꯗꯕ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯃꯥ ꯑꯃ ꯏꯐꯝꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯄꯨꯟꯁꯤ ꯑꯁꯦ
ꯃꯀꯥꯟ ꯂꯥꯝꯅ ꯍꯤꯡꯗꯨꯅ ꯂꯩꯕꯅ ꯐꯩꯌꯦ ꯏꯃꯥ ꯅꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯅꯦ ꯏꯁꯥꯅ ꯌꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯕꯅꯦ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯦ ꯑꯩ ꯂꯨꯈ꯭ꯔꯥꯕꯤꯅꯦ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯜꯂꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯃ ꯌꯥꯝꯅ ꯏꯪꯅ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯅꯥꯇꯣꯝꯕꯤ ꯉꯔꯥꯡ ꯃꯆꯦ ꯂꯩꯃꯍꯜꯒ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯒ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯍꯧꯏ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ ꯊꯕꯥꯅ ꯏꯃꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯉꯁꯤꯕꯣ ꯀꯩꯊꯦꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯀꯩꯊꯦꯜ ꯆꯠꯂꯔꯣꯏ ꯏꯃꯥꯁꯦ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯣꯏ ꯆꯥꯛ ꯏꯁꯤꯡꯗꯣ ꯊꯣꯡꯂꯒꯅꯦ ꯅꯃꯥꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯨꯀꯣ ꯀꯗꯥꯏꯗ ꯀꯔꯤ ꯊꯕꯛꯅꯣ ꯏꯃꯥ ꯀꯩꯊꯦꯜ ꯐꯝꯃꯤꯟꯅꯕ ꯅꯅꯦ ꯊꯥꯒꯣꯏꯗꯣ ꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯒꯗꯕ ꯐꯔꯦ ꯏꯃꯥ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯂꯦ ꯂꯝꯕꯤꯗ ꯂꯩꯃꯍꯜꯒ ꯊꯦꯡꯅꯗꯨꯅ ꯏꯆꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯩ ꯁꯅꯥꯇꯣꯝꯕꯤ ꯍꯣꯔꯦꯟꯅꯦ ꯉꯥꯡꯒꯗꯕ ꯃꯆꯪ ꯑꯣꯏꯕ ꯋꯥ ꯑꯗꯨꯇ ꯉꯥꯡꯒꯗꯕ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ ꯍꯣꯏ ꯏꯆꯦ ꯃꯈꯣꯏꯅ ꯍꯦꯛꯇ ꯄꯪꯎ ꯎꯁꯤꯠꯇꯕ ꯌꯥꯄꯣꯟꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯩ ꯅꯤꯡꯊꯦꯝꯕ ꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯆꯠꯄꯗ ꯃꯇꯝ ꯈꯔ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯧꯔꯦ ꯆꯪꯁꯤꯟꯁꯤ ꯍꯦꯛꯇ ꯍꯥꯏꯗꯨꯅ ꯁꯠ ꯆꯪꯁꯤꯜꯂꯤ ꯂꯩꯃꯍꯜꯅ ꯇꯞꯂꯞꯅ ꯁꯅꯥꯇꯣꯝꯕꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯝꯂꯤꯕ ꯑꯁꯤꯕꯨ ꯅꯤꯡꯊꯦꯝꯕ ꯅꯠꯇ꯭ꯔꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯅꯤꯁꯦ ꯃꯃꯥꯡ ꯑꯁꯤꯗ ꯐꯝꯂꯤꯕ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯁ ꯅꯨꯡꯁꯥꯒ ꯌꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯤꯛ ꯃꯥꯔꯤꯅꯦ ꯑꯁꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨ ꯍꯥꯏꯕ ꯂꯥꯎ ꯆꯪꯁꯤꯟꯁꯤ ꯅꯤꯡꯊꯦꯝꯕꯅ ꯇꯨꯡꯗ ꯐꯝ ꯃꯥꯡꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯔꯨꯕꯤꯅ ꯐꯝ ꯅꯤꯡꯊꯦꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯈꯣꯠ ꯈꯣꯠꯇꯨꯅ ꯍꯤꯛ ꯃꯥꯔꯤ ꯇꯔꯨꯕꯤꯅ ꯍꯥꯏ ꯁ꯭ꯋꯥꯏꯗ ꯇꯨ ꯁ꯭ꯋꯥꯏꯗ ꯐꯖꯅ ꯑꯝꯇ ꯌꯦꯡꯉꯨ ꯍꯥꯏꯕ ꯍꯤꯀꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯅꯤ ꯍꯥꯀꯠꯆꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯉꯔꯥꯡꯗꯒꯤꯅꯤ ꯑꯗꯨꯋꯥꯏ ꯖꯒꯥꯗꯨꯗ ꯀꯟꯅ ꯍꯥꯒꯠꯆꯩꯁꯦ ꯑꯗꯥꯏꯗꯣ ꯍꯣꯠꯄꯗ ꯑꯍꯤꯡꯒ ꯑꯃꯇ ꯇꯨꯝꯗ꯭ꯔꯕꯅꯦ ꯑꯩ ꯅꯤꯡꯊꯦꯝꯕꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯩꯇꯦꯃꯤ ꯁ꯭ꯋꯥꯏꯗ ꯑꯃꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯨꯟꯅ ꯌꯦꯡꯗꯦ ꯌꯦꯡꯉꯣ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯒꯠꯆꯔꯤꯕ ꯑꯁꯤꯕꯨ ꯐꯥꯛꯇꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯤꯀꯨ ꯂꯩꯕꯒꯤ ꯑꯣꯏꯔꯝꯃꯔꯣꯏ ꯅꯪꯅ ꯅꯀꯣꯛꯁꯦ ꯇꯨꯝꯃꯟꯗꯕꯗꯒꯤ ꯍꯥꯒꯠꯆꯕ ꯑꯣꯏꯅꯤ ꯑꯗꯨ ꯅꯠꯇꯦ ꯅꯪ ꯀꯩ ꯈꯪꯗꯅ ꯅꯪꯅ ꯏꯔꯨꯖꯔꯛꯇ꯭ꯔꯤꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯌꯥꯝꯗ꯭ꯔꯤ ꯀꯩꯅꯣ ꯅꯨꯃꯤꯠ 6ꯇ ꯉꯥꯏꯔꯤ ꯏꯪꯈ꯭ꯔꯕ ꯑꯁꯤꯗ ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯏꯔꯨꯖꯔꯒ ꯂꯩꯒꯗ꯭ꯔꯣ ꯍꯣꯏꯅꯦ ꯅꯪꯅ ꯅꯍꯥꯟ ꯏꯔꯨꯖꯈꯤꯕ ꯑꯗꯨꯁꯨ ꯅꯀꯣꯛ ꯑꯁꯤ ꯇꯨꯝꯈꯤꯗꯦ ꯃꯅꯝꯅ ꯃꯔꯣꯝ ꯅꯝꯊꯤꯔꯤꯕ ꯋꯥꯗꯣ ꯌꯥꯝꯅ ꯉꯥꯡꯉꯨ ꯍꯥꯏꯗꯦ ꯁ꯭ꯋꯥꯏ ꯃꯄꯥꯁꯤꯗ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯨ ꯀꯩꯗꯧꯒꯦ ꯑꯩ ꯍꯥꯀꯠꯆꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯍꯣꯏꯃꯦ ꯑꯩ ꯌꯦꯡꯉꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯇꯨꯡꯗꯒꯤ ꯁꯅꯥꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯤꯕ ꯑꯣꯏꯔꯦꯀꯣ ꯅꯨꯡꯉꯥꯏꯗꯦꯀꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯍꯤꯛ ꯃꯥꯔꯤꯕ꯭ꯔꯥ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯅꯤꯡꯊꯦꯝꯕ ꯁꯅꯥꯇꯣꯝꯕꯤ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛꯀ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯔꯝꯂꯦꯗ ꯏꯕꯨꯡꯉꯣꯗꯤ ꯂꯩꯌꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯏꯃꯥ ꯃꯁꯤꯗ ꯇꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯪꯉꯤ ꯀꯅꯥꯅꯣ ꯃꯈꯣꯏꯕꯣ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯠꯂꯣꯏ ꯀꯅꯥꯁꯨ ꯅꯠꯂꯣꯏ ꯏꯕꯦꯝꯃꯔꯥ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯧꯉꯝꯕꯤ ꯍꯥꯏꯔꯤꯕꯁꯦ ꯋꯥꯇꯥꯡ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅꯤꯡꯉꯗꯨꯅ ꯍꯦꯔꯥ ꯀꯩ ꯋꯥꯇꯥꯡꯅꯣ ꯏꯅꯦꯒꯤꯗꯨꯕꯣ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯅ ꯂꯩꯃꯍꯟꯅ ꯑꯃꯨꯛ ꯍꯥꯏ ꯍꯣꯏ ꯏꯕꯦꯝꯃ ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯦ ꯆꯥꯎꯕꯅꯤꯅꯦ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯔꯅꯦꯍꯦ ꯏꯃꯥ ꯏꯕꯦꯝꯃ ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯂꯨꯔꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯩꯔꯨꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯀꯣꯛꯅꯣꯅꯦ ꯍꯦꯔꯥ ꯏꯅꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯕꯗ ꯅꯣꯏꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯌꯥꯝꯅ ꯆꯥꯛꯄꯒꯤ ꯋꯥꯔꯣ ꯍꯣ ꯆꯥꯛꯆꯗꯦ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯇꯨꯅ ꯑꯇꯣꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧ ꯁꯔꯨꯛ ꯑꯩꯈꯣꯏꯗꯤꯅꯦ ꯏꯊꯟꯇ ꯁꯤꯖꯈꯤꯅꯤ ꯑꯁ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩ ꯃꯈꯣꯏꯗꯁꯨ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯕꯨꯅꯦ ꯑꯝꯇ ꯇꯥꯟꯊꯣꯛꯀꯣ ꯁꯅꯥꯇꯣꯝꯕꯤꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯩꯈꯣꯏꯕꯨ ꯅꯈꯣꯏꯅ ꯇꯥꯟꯗꯣꯏꯕ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯇꯥꯜꯂꯣꯗꯅ ꯑꯁꯨꯝꯅ ꯉꯥꯡꯅꯕ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯔꯨꯕꯤꯅ ꯈꯪꯂꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯀꯩ ꯀꯥꯟꯗꯒꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯏꯔꯦꯟꯖꯟꯅ ꯅꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯠꯇꯦ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯋꯥꯀꯠꯄ꯭ꯔꯣ ꯑꯩꯈꯣꯏꯅꯦ ꯍꯧꯖꯤꯛ ꯀꯅꯥꯝꯇꯒ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯃꯈꯣꯏꯗꯁꯨ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯂꯩꯔꯣꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ ꯍꯦ ꯅꯪ ꯆꯪꯒꯦ ꯍꯥꯏꯔꯕꯁꯨ ꯆꯪꯈꯣ ꯃꯥꯒꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯗꯨꯅ
ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯜꯂꯝꯃꯦ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯗ ꯌꯨꯝ ꯑꯁꯤꯒꯤ ꯀꯔꯤ ꯀꯥꯏꯅꯕ ꯊꯕꯛ ꯇꯧꯔꯝꯂꯒꯦꯕ ꯏꯃꯥ ꯁꯦꯡꯅ ꯈꯨꯝꯃꯨꯅꯦ ꯅꯆꯥ ꯐꯥꯎꯕ ꯂꯩꯔꯕ ꯅꯠꯇ꯭ꯔ ꯅꯪꯕꯣ ꯀꯔꯤꯁꯨ ꯍꯦꯛ ꯈꯟꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯄ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯀꯌꯥꯝ ꯀꯥꯏꯔꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯅꯈꯣꯏꯅ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯆꯠꯇꯨꯅ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯍꯦꯟꯗꯣꯛꯅ ꯀꯧꯕ ꯂꯥꯛꯄꯁꯨ ꯃꯌꯥꯏꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯧ ꯉꯝꯕꯤ ꯑꯁꯤꯒ ꯅꯨꯡꯉꯥꯏꯅꯒ ꯂꯩꯕ ꯁꯥꯔꯗꯅ ꯈꯨꯝꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤꯗ ꯏꯃꯨꯡꯗꯒꯤ ꯀꯦꯊꯕꯤ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯣ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯈꯤꯕꯗꯤ ꯅꯠꯇꯦ ꯃꯊꯟꯇ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯆꯈꯤꯕꯅꯤ ꯃꯤ ꯃꯊꯟꯇ ꯆꯠꯆꯈꯤꯕ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯧꯕ ꯂꯥꯛꯇꯣꯏꯅꯣ ꯃꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯑꯣꯏꯗꯦꯗ ꯃꯃꯥꯏ ꯑꯃꯨꯛ ꯊꯣꯛ ꯂꯩꯁꯤꯟꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯊꯟꯇ ꯆꯠꯄꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯅ ꯃꯔꯝ ꯑꯃ ꯂꯩꯕꯒꯤꯅꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯈꯤꯕꯗꯣ ꯍꯣ ꯃꯔꯝ ꯍꯥꯏꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯅꯤꯡꯗꯦ ꯑꯁꯤꯅꯤ ꯀꯩꯅꯣ ꯃꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯒ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯈꯣꯡꯒꯗꯣ ꯀꯣꯜꯂꯒ ꯌꯨꯝꯁꯤꯗ ꯂꯩꯕꯤꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯈꯨꯔꯨꯝꯗꯅ ꯍꯥꯏꯖꯈꯤꯒꯗ꯭ꯔꯣ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯍꯥꯏꯕꯤꯒꯦꯅꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯄꯗꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤꯅꯦ ꯍꯣ ꯍꯜꯂꯛꯄꯗꯣ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯥ ꯃꯁꯥꯅ ꯆꯠꯆꯈꯤꯕꯅꯦ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯁꯤꯕꯣ ꯃꯁꯤꯗ ꯂꯩꯃ ꯍꯟꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏ ꯑꯣ ꯍꯥꯏꯔꯤꯕ ꯑꯁꯤꯅꯗꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯑꯃꯨꯛ ꯊꯤꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯗ ꯃꯃꯥ ꯑꯣꯏꯕ ꯅꯪꯅ ꯀꯔꯤꯁꯨ ꯊꯤꯡꯗꯦ ꯅꯪꯅ ꯍꯦꯟꯅ ꯌꯥꯏ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯋꯥꯇꯥꯅꯤ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯃꯁꯤꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯅꯤꯅ ꯑꯩꯉꯣꯟꯗ ꯀꯥꯏꯗꯤ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯍꯨꯏ ꯉꯥꯎꯔꯕꯗꯤ ꯍꯨꯏꯕꯨ ꯊꯤꯕ ꯇꯥꯕꯅꯦ ꯁꯟ ꯉꯥꯎꯔꯕꯗꯤ ꯁꯟꯕꯨ ꯊꯤꯕ ꯇꯥꯕꯅꯤꯅꯦ ꯏꯕꯦꯝꯃ ꯍꯣ ꯑꯩꯈꯣꯏꯗꯤ ꯍꯨꯏꯁꯨ ꯅꯠꯇ꯭ꯔꯕꯗꯣ ꯁꯟꯁꯨ ꯅꯠꯇ꯭ꯔꯕꯗꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯇꯧꯅꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯏ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯍꯦꯛ ꯆꯥꯏ ꯍꯦꯔꯥ ꯁ꯭ꯋꯥꯏꯗ ꯂꯥꯛꯂꯒꯅꯦ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯔꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯒꯅꯨ ꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯐꯨꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯑꯁꯤ ꯌꯧꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯋꯥꯉꯥꯡ ꯑꯁꯤꯗ ꯁꯅꯥꯇꯣꯝꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯅꯪꯒꯤ ꯅꯆꯥꯕꯨꯅ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯕꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯗꯨꯕꯨ ꯅꯪꯒꯤ ꯀꯔꯝꯕ ꯋꯥꯈꯜꯅꯣ ꯑꯩꯒꯤ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯔꯤ ꯀꯥꯏꯅꯕ ꯊꯕꯛ ꯇꯧꯔꯝꯂꯒꯦ ꯅꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯑꯗꯨꯝ ꯊꯧꯒꯠꯄ ꯁꯥꯏꯅꯦ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯐꯥꯒꯤꯔꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯐꯥꯒꯤꯔꯣ ꯃꯁꯤꯗ ꯇꯔꯨꯕꯤꯅ ꯏꯅꯦ ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯣ ꯐꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯅꯕ ꯃꯥꯒꯤ ꯏꯖꯠ ꯃꯃꯜ ꯀꯌꯥꯅꯣ ꯏꯅꯦ ꯈꯣꯏꯅ ꯄꯥꯝꯕ ꯑꯗꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯉꯝꯅꯕ ꯄꯤꯒꯦ ꯑꯗꯨꯒ ꯏꯅꯦ ꯈꯣꯏ ꯉꯁꯤ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗꯅꯦ ꯋꯥꯐꯝ ꯑꯁꯤꯁꯨ ꯂꯩꯈꯥꯏ ꯇꯥꯅ ꯂꯣꯏꯁꯤꯟꯍꯧꯔꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅꯁꯨ ꯑꯩꯒꯤ ꯏꯀꯥꯗ ꯌꯦꯜꯂꯛꯀꯅꯨ ꯑꯁꯤ ꯌꯧꯅ ꯃꯌꯥꯏ ꯀꯜꯂꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯗ ꯁꯅꯥꯇꯣꯝꯕꯤ ꯐꯥꯊꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯥꯡꯒꯣꯜꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯂꯦꯞꯂꯤꯕ ꯇꯔꯨꯕꯤꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯑꯅꯤꯔꯛ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯀꯦꯊꯕꯤꯅ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯧꯗ ꯇꯧꯔꯤꯕꯁꯦ ꯃꯁꯤꯗ ꯂꯩꯃ ꯍꯟꯅ ꯑꯃꯨꯛ ꯐꯠ ꯀꯥꯈꯠꯇꯨꯅ ꯀꯦꯊꯕꯤꯒꯤ ꯃꯁꯝꯕꯨ ꯍꯦꯛꯇ ꯐꯣꯏ ꯇꯔꯨꯕꯤꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯃꯥꯏꯗꯒ ꯈꯨꯠ ꯊꯥꯔꯗꯅ ꯃꯁꯤꯗ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛꯀ ꯇꯔꯨꯕꯤꯒꯤ ꯋꯥ ꯉꯥꯡꯂꯤꯕ ꯃꯆꯤꯜ ꯑꯗꯨꯗ ꯃꯁꯤꯡ ꯈꯪꯗꯅ ꯊꯥꯖꯤꯜꯂꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕꯅꯤ ꯃꯍꯥꯛ ꯑꯗꯨꯒ ꯍꯥꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯦꯜ ꯈꯔꯒ ꯆꯥꯡꯗꯝꯅꯕꯁꯨ ꯁꯥꯏꯅꯦ ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ ꯑꯇꯣꯝꯕꯤ ꯑꯣꯏꯗꯨꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯏꯀꯥꯏꯕꯁꯨ ꯀꯔꯤꯁꯨ ꯍꯦꯛ ꯈꯪꯗꯕ ꯁꯤꯖꯈꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯥ ꯏꯀꯥꯏꯕ ꯈꯪꯗꯕ ꯑꯗꯨꯒ ꯅꯤꯡꯊꯦꯝꯕ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯅꯪꯅ ꯏꯆꯥꯅꯨꯄꯤꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯩꯈꯣꯏ ꯈꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ ꯅꯃꯥ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯃꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯃꯃꯥ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯑꯗꯨꯒ ꯍꯥꯏ ꯃꯃꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯆꯥꯅꯁꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯋꯥꯔꯛꯄ ꯇꯝꯃꯣ ꯅꯆꯥ ꯈꯛꯇꯅ ꯅꯆꯥ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯅ ꯌꯨꯝꯗ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯦꯜꯂꯤ ꯅꯪꯗꯤ ꯃꯗꯨ ꯈꯪꯂꯣꯏꯅꯦ ꯍꯥꯏꯔꯒ ꯂꯥꯛꯇꯨꯅ ꯏꯜꯂꯤ ꯁꯅꯥꯇꯣꯝꯕꯤꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯅꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯜꯂꯣꯏ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯈꯣꯡꯗ ꯆꯥꯃꯔ ꯀꯣꯟꯗꯨꯅ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯈꯛ ꯂꯩꯍꯜꯂꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯇꯨ ꯑꯇꯣꯝꯕꯤ ꯑꯁꯤꯒ ꯅꯪ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯑꯣꯏꯌꯨꯀꯣ ꯅꯪ ꯑꯗꯨꯕꯨ ꯅꯪ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯈꯣꯡ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯒꯗꯕꯅꯤ ꯃꯁꯤꯕꯨ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯃꯃꯤꯠꯇꯨ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯄꯩꯅ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ ꯅꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯁꯦ ꯇꯥꯡꯒꯣꯏ ꯑꯣꯜꯂꯦ ꯈꯪꯉꯨ
hairaga mamai set leithui pen daba sauning bana hen khiba aduna mamai amuk set leisilaktuna makhongla tongliba khonguptu nama set lokthokuna makhunna paiduna lepliba tarubigi mamai adu thajali aduga maduna nangi mamanne hairam laga chakre makhoi loina tumin lehawi kethabi ikai boy kai boy phadok laba masam adu na nanduna imungda changki ningthemba makhoi na nganglamni bu wafam mayam adu hanna taruraga mathanta ningamdaba pokle sana tombina ningthemba dadi makhut tharamde adubu madugi chaina adudagi hengadaba chaina amadi magi mafamda pirami mathangi namitni haina khiba wafamgi matung inna maral pumnamak mama masa makhoi anina yaduna legaigi mi kharaga loinana sana tombigi mayumda thunglare sana tombi sawi kethabina ina aikhoi lankre namana sa anigi mafamda aikhoi lankre ningthemba na amu ima apangbana sabu amutanga piyo adawa sana tombi wa amada khumde lakminaba legaigi napi amana hairi sana tombi aikhoi saunaba yadi thaudo asi thokre makhoi na su lale haina haizare nakhoi na su ngakpiro aikhoi pulap laklinge asida imong nupido ukhrage mabu amta kangthopiro imongda thaba kapli mamitagi mapi tana kapli sana tombi na hai aidi mi oibani mi oiba amagi thamoido aigi ifamda chap chana pale asumna mayam laktuna lale haizaba asida aigi apenba haibadu oirage adubu imong aduda aigi izam nupibu mau oina amuk hana ai thararo nate ina adumna haigan ai imobu pujakhigi asumna kanna haire sana tombi yaramde kona thangda masa nupibu kokthokuna hai imagi bema isabu kari wakhan khalige isagi apambado mayamda sengna hai thaba warauba mityangna mapurebada yengduna thamoi chakna haire mahabu kanano maga eka kari mari thoknabage aigi punsigi khungloi oiminaramba mahakte ifamdagi leikidaba kuire Eidi Lukhrabine Eidi ima ibema ima lale ima bu laururage haina ima laklibani ima ga punna zakhrasine thaba nangi na famda ayamna lakre ayamu khana nangi thamoina waraugadaba thabak toraroi aigi iranbu nang autang hapiyo nangbu kanano nakhoibu kanano chakro nakhoi loina chakro ima isagi ifamda amu khana maisa hapiranu punsi ase ima icha khapta hingba tamlage kanagi chirol wahai ai taningre Eidi Lukhrabine asumna hairam laga imungda changkhre makhoi kana amatana thabagi thamoibu themba ngamdre kethabi amadi ningthemba makhoigi mafamda mai thire ngaksau thekluba ngasidi leikai miya mamangdasu chopa ikaiba nangle mamau nupidi makhoi budi ngakpidre makhoi chakkhre sana tombina machagi matau adubu yengse thaba kapli khangba ngamdabagi pirang aduna molang aduma humchot chotuna pena kapchari waraba sumagi punsina amuk hana mafam adudadi chatkide mama masa makhoi anita hingba ngamnaba oina hotnakhirami